Allah na nungsibibadagi ikhoi hadis nifu fawo punna khangmina khraba matungda ngasi demuka hadis taraga punna khangmina rase nifu ma thoi suba hadis Hazrat Saddad bin Aus radiyallahu anhu na hai Rasulullah sallallahu alaihi wasallam na hai birame kana gumna famung kakhat laga Quran Karim gi sura amaswala bade Allah Ta'ala na mahaki ngak sen nabugidama hadista amat thaviraki Mahang ahing mikab toklabasu Yahudriba fawa awaba pigada posak amata mahaki manak paw naksilakte Nifuni thoy subah hadis Hazrat Wasila bin Asqa radiyallahu anhu na hai Nabi Karim sallallahu alaihi wasallam na hai birame Engon the Taurat ki mahutta Quran Karim gi ahuwa sura tared amsung zabur gi mahutta Min haibadi mathangi sura tarama thoi amasung injil gi mahutta masani haibadi madugi matungi sura kun pina biraki masigi makha mufassal haibadi Quran gi aroiba sura fawba ingonda akhan na pina biraki nipu hundai subah hadis Hazrat Ibn Abbas radiyallahu anhuma na hai Nong Hazrat Jibril alayhi salam Nabi sallallahu alayhi wasallam ki manak to famlame Tanjadu da asman dagi ker laub makhol am tarame Mahang makok thangal laga hairagi Masi asman gi thong mahang dok pagi makhol ne Masi gi mamang da thong adu amuk fawa hang khidre Madudagi farista makum lakle Farista sing nimit asigi mamang da amuk fawa zamin da kum lakhidre Farista aduna Nabi sallallahu alayhi wasallam ge manakte lak laga salam tawrubu matunga khangat chay Harao pawni madude adom da nur ani pina birakle Masi adom natab kanaguma Nabi amada pi khidre bane Amana sura Fatiha ne Ani subana sura Bakra gi aroiba ayat ani adune Adom na madudagi soning bawahi son bada madu adom na fangani. Kanba ayat aduna Allah gi matik magun thagat pa oiragana. Thagat pa gi sawab fangani. Aduga dua gi wahi oiragana dua adu kabul tawbigani. Nifu mari subah hadis. Hazrat Abdul Malik bin Umair rahmatullahi alayhi na hai. Rasulullah sallallahu alayhi wasallam na hai birame. Surah Fatiha da anabu kuding makki hidak yawri. Nifu mga subah hadis. Hazrat Abu Hurairah radiyallahu anhu na hai. Rasulullah sallallahu alayhi wasallam na hai birame. Nakoy gi manung dagi kanagu mana surah Fatiha loy silak padaw. Amin na hai matam adudaw. Faristana su asman da amin hai. Mahang na amin hai ba aduga faristagi amin ga chanak rabadi. Mahaki hau kiwa guna punwa kok igane. Nifu taruk subah hadis. Hazrat Nawas bin Samwan Kilabi radiyallahu anhu na hai. Nabi Karim sallallahu alayhi wasallam dage na taja huwe. Qayamat ki numitta Quran mazid purakani amusung masjid amal tawram basing purakani. Surah Bakra amusung Ali Imran Quran gi ahubu surah anisina mang thaduna lakani. Nifu tarat subah hadis. Hazrat Abu Hurairah radiyallahu anhu na hai. Rasulullah sallallahu alayhi wasallam na hai biram. Nakoy gi yum singbu kabristan oy hengalo hai wade yum singbu Allah gi zikr na mangal tahallo. Karigum yum amada surah Bakra sola wade yum adudage Satan chen thokhi. Nifu nipan subah hadis. Hazrat Abu Umama radiyallahu anhu na hai. Aina Rasulullah sallallahu alayhi wasallam dagi taj hawi. Quran solu maram di qayamat ki numitta. Mahakpu soli bamiyoy singi damak to kokpi na bahaiz balakan. Aduga surah Bakra amsunga Ali Imran mangal layba surah singne. Maruay na masibu solu maram di qayamat ki numitta. Makoy bu solam bamiyoy sing makoy gi marum tang halaga puduna lakan.
Nonggi nongdum anigum natraga urum puwa posak anigum natraga pareng lenglaba yam krabu ucheki saluk anigum. Sura anisina makoibu solamba miyoi singidamak watsat pigane. Maruwane sura bakarabu solu maramdi masibu son bachin fapu wamasung khangba barkat laknabu maramnay. Amasung masibu thadok mangzin ngay masaknay. Sura asidagi seran naba miyoi sing kanaba lawa fangde. Muawiya bin Salam rahmatullahi alayhi nahay. Wafam masi ayngon di yorak I madude seran naba miyoi sing hayriba si jadu hayba mi sing bune. Sura bakra bu tattana soliba mi aduda jadu changloy. Nifumapan subah hadis. Hazrat Makil bin Yasar raziyallahu anhu nahay. Rasulullah sallallahu alayhi wa sallam na hayvirame. Quran Karim ki khwaidagi awang ba saruk sura bakrane. Masigi ayat khuding makalorina farista marifu kumlaki amasung ayatul kursi aras ki makhadagi law tharak bane. Haybadi Allah Ta'ala ke khas khazana dagi tharak bane. Adubu sura bakra da chalhan kray. Sura Yasin Quran ki dil thamoyne. Masibu kana gumna Allah Ta'ala ne yabina bamasung akhirat ki niyat solabade. Tasingabak mahaku kopi gane. Marmasina sura asibu nakhoi ki siga dorabo. Sakra laklaba mi sing managta solu. Thawai chapadi yamna lainaba kitama. Kanaba hadis asida sura bakrabu Quran Karim ki awang bas sarukni hayriba ki maramde. Islam ki maruoibu usul akida sing amsung sariyat ki ahkam sandokna yauriba asigumna atopa sura sing di yaudaba maramdagine. Yankai suba hadis. Hazrat Abu Said Khudri raziyallahu anhu nahay. Rasulullah sallallahu alayhi wa sallam na haybirame. Kana gumbana sura kahab mayak sengna mabu tharakiba mawung maktada solabade. Soliba misak adugi damakta kayamat kinumitta. Mahanga layriba mafam adudagi Makkah Sarif fawgi athapa aduga manaba nurna thangane. Kana gumana sura asigi aroiba ayat tara solaba. Matamda Dajjal thoblak labisu. Dajjal mangonda kabu tawbangam loy. Nung sirabe chilinaw sing ngasigde si fawdan khangminarasi. Nung sirabe chilinaw sing na video asibu musalmal ichilinaw pum namakta siyara tawbiduna makoibusu khanghanbiyo. Allah Ta'ala na ikhoy khuding mapu hai zakri wafum khara asida amal tawbangam bagi pangal thawna adu pinabibu oisanu.